General strike boycott amasung bomb marakta Manipur Independence Day gi thorom pangthokre. Independence Day gi 6 thoram marakta singami singa makong amasung tera kaitel da bomb mani thangna pokhai re. Amasung khodong sa da lak mayok na rabasu lebak asigi koti sama kun mangana irai lain ko kun mangambani haina Prime Minister Modi na kumutara subaning gamnan ki thorom pungdokre. Mayam khurumjari adomni mire bas impact news ni aita kalamam siam kanen hauze pungja sipho wi maru pau yam de pijari. Laiwa asigi humutara subaning tamagi numit Manipur da so ngasi Manipur laingak na sinuna ahan Manipur Rifles ki pet ground da pangthokre. Manipur laingak ki tongan baloi sing Manipur Police Department ki makok thomba officer sing amasung Minister Emily Kaya yaungna pangthoki ba thorom adada Manipur ki Semester Okram Ibobi Singhana thorom mapu oiki. Parade Commander Mari Subasam IRV ki Commandant Ningsen Wangram IPS kalonena Chief Minister na parade yang silaba matungda masu ahum ki phiral Chief Minister Okram Ibobina singkhat ki. Mars Pass ke band platoon tara yaungna ex-servicemen BSF, CRPF, Manipur Rifles, Mizoram Police, Civil, IRV, Jail, Home Guard, Fire Service, NCC amasung tongan ba school college yaungna contingent nifuna Mars Pass ke thorom da sakya Chief Minister Okram Ibobina mahaki warul da miyam da pauzil piki bagalunena numit asi purak na bahona bada masagi oizaba pumathaduktana hona khiba singi maphamda ikai khona masutki mahang na makha taraduna India ngasidi malem da khongjel yangna senlak liba lebak ama oibatana tana malem gi atai lebak singna ikai khuna lebak ama oire asiguma lebak amagi citizen ama oibada saukthok jaba phoi aiko gi state Manipur so hiram kayada saukhat pagi lambi da sang sinma ngamle India gi mahut sinduna aiko gi state Manipur na Rio Olympics da sanaroi kaya saruk yab ngambasi aiko punama gi saukthok saningai ni haina phongdoki Manipur ILP sanahan bahaybasi lamdamasigi miyamgi apamani lengak asina bill ama siamdana miyamdagi miyamgi wakalon sing apapata sing yengsilli section amatada soklidaba bill ama pass to bahaybasi lengak asigi apamani hainasu mahakna makhata ki Captain Eichmann, Principal Commander, Security Affairs of Secretary, Manipur Rifles, Senior Commander, Manipur President, School Commander, Arts Boys Contingent, Temporary of Commerce Contingent, Tunda, Sansati, Nasi Tunda, Temporary Contingent, Nasi Tunda, Sansati, lagi bahasa Jogja, Terpulang dengan Salami Tigre, Manipur Police Contingent, Nasi Tunda, Salami Tigre, jadi boleh, mereka mana boleh Contingent, Salami Tigre, Salami Tigre, Ismail. Consumer Gandhi, Kalkata, Joe, Sandam, Raste, Nakaman, Tawala, Tigre. Matan the section of Salami Tigre. Matan the section of Rival. Kasi to the section of Rival is looking there so. कोई बिल से पास होगा नहीं से गवर्नमेंट से नायक को खाना भी और वो बिल से एंटी नेशनल होइलोगा एंटी कॉन्स्टिट्यूशन होइलोगा ಅದು ಮಣಿಪುರದಲ್ಲಿರುವ ಪ್ರಜಾಸೇಷನ್ ಅಮತರಿ ಇಂಟ್ರೆಸ್ಟ್ ಓಡೋದು ಹೋಗಲಿ ಇದನ್ನ ಪಾತ್ರರು ಅದು ಮಹೈ ಅದು ಕಾರಣವ ಹೋಯ್ ನಾವು ಸೆಕ್ಷನ್ ಅಂತ ಸೊಸೈಟಿ ಇನಿಷಿಯೇಟಿವ್ಗೆ ಇಂಟ್ರೆಸ್ಟ್ ಹೋಯ್ತವಾ ಬಿಲ್ ಅಮ ತೋಮ ತನ್ನ ಸರ್ಕಾರನ ಪಾತ್ರ ಪಾಮಿ ಸಿಗಿ ನುಮಾಯಿರೋ ಭಾರತಿ ಲಿಂಕಾ ತಂದುಗಿ ಸರಿ ಗುರುರಾಜ್ ಶುರುಗಿ और मुझे माफी तौजरी यूनाइटेड
ꯑꯩꯈꯣꯏ ꯚꯥꯞ ꯇꯧꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯕ ꯌꯥꯝ ꯊꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯁꯥꯟꯇꯤ ꯂꯩꯕ ꯆꯥꯎꯈꯠꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯜꯂꯁꯤ ngasi gi ahan Manipur Rifles Parade Ground da pangthokiba India gi humputara suba ningtambagi numit asiga mari lena mathauda poning sangma police personnel singda police medal for meritorious service lisni tara mari kusinaki Manipur gi minister na medal kusinnakraba singadudi taruk suba battalion IRV ke commandant IPS Mohammad Firoz Khan Imphal West inspector H Rameswar Sharma Tamelong gi sub inspector Kyangsu Anthony Anisuba battalion Manipur Rifles ki havildar Ache Kumar Pradhan Anisuba battalion Manipur Rifles ki havildar K Nando Kom CID crime branch ki constable S Brojendo Singhane police medal for gallantry lisuni tara mangada CDO unit Imphal West ki Kuite Khamjangmung president's medal for distinguished service tana Imphal West ki inspector S Khomdone ngasi ki thorom asi all lambulen da laiba Directorate of Prisons Manipur ki complex su pangthoki ngasi ki thorom aduda Manipur Central Jail Imphal gi superintendent TS Subhash Chandrana India gi masu ahom gi firal singkhat ki amadi ahom suba IRV gi contingent amana guard of honor fi ki thorom aduda Manipur Central Jail gi staff sing amasung MJC Imphal tawa IRV gi personnel sing su sarya ki Independence Day ki tharamasi Sapramena Subdivision ki headquarter Saito Gamfa Jol de so pangthokre mapungoi ba tharam subdivision ase ki subdivision officer N Sujit Singhan laiba kim phiral singkhatuna haudoki tharamasi ga mari lenana Gamnom Sapramena police station gi personnel singna parade amasu satkilunena mafamadu ki khunja singna saru yaduna nat ki tharam kaya so pangthoki Mori ADC office complex da sunga se Independence Day ke tharomasi pangthoki tharomadu kamari lenana Sandal district ADC and Gojendra Singhana India gi masu ahom gi firal singkhat ki tharomadu da Mori police Nipan Suba Manipur Rifles Ataramat Suba Sam Rifles ki band party amasung Mori da level school kaya gi contingent singna susaru yaki tharom gi numit asida Myanmar border thingki lunena Mori bazar manungda pham dukan sing thong hangna ki de Sandal district ki yamna manung hanjina laiba maitai khaktana khundaba Kwatha da so Independence Day ge tharom pangthoki tharom asiga mari lenana Kwatha da laiba Tarangthoi Suba Sam Rifles ki mezo visitna lusingduna khunja singa masung angang singda asatak sing yanthoki Thawal district ki oina so Thawal gi mini secretariat complex da Independence Day ki tharom pangthoki district asigi deputy commissioner Tiranjit na laibak asigi masu ahong gi firal singkhat ki tharom madu ga mari lenana Thawal police ki MPS Lakshmi Devi Thingmaijamna parade commander oidna satkiba mass pass aduda contingent nifamathone sarya ki Thawal district ki oina tongan ba department singda mathauning tina tawba senmi marfu da so appreciation certificate piduna ikai kono bas utki Ngasig Independence Day ki mari lenana numit kharini ki mamangdagi Imphal City Mayol singda security force singna akanba sexil thorang sing kaya localing serakta ngasi yopung nipan makhai tab adwaida thangna na bom mani pokhai khre bom pokhai ki mafam singa dudi singjamai police station na konba Manipur college manaki singa makhonga masung Lamphel police station ki manung sana laiba tera kaithel da pokhai ki bom adu splinter yaudaba IED ni haina singnari Tera kaithelagi New Kasar Rota Thangnan Laiba Mayang Lambam Modu Sai Marfunitoi Kauba Mioi Amagi Yumgi Manakta Pokai Kiba Bom Aduda Aso Apandi Yahaudrabaso Modu Amadi Magi Luinabi Mema Chai Humudra Taruki Nakong Nungai Tabadagi Hospital Pukatuna Laikanaki Modugi Yum the Namit Karinigi Mamangdagi Paiduna Lerakpa Shek Maraktagi Bom Adu Pokai Kibani Taudo Adu Hek Tokibaga Imphal Whisky Edison ASP TS Bikamjit Amasung Bikramjit amasung Manipur police ki team amalaktuna yengsin ki modugi masano pa romelna fongdorapada asinguma thawong asina ma ki ahal oreba amasung masa solaba mama mapa gi mapa singda
Mapada aki tuzung pokale maki yumga kanagum laluf amataga ningai sangdana basu leite makatana asiguma thawangasi satabidana basu mang apil tauki. Adu kanana karidamta tawbano haibudi khangde asigumba thawdoksi matungda thoaningde ahal ani akoigi ahal solaba sahi marfuni thoimuk sore akoi father si azu mana nuaite na hospitalize tawre aduga akoi masu nakongi bera asi tawe adana pukale pokai haningwa kano leiragadi mafam chaba yengaga yumgi karigi manak na tawda tawiyo phai aduga hana yumjigi family gi member haningwa leiragadi adagi wari sana ningwa tawningwa leiragadi adum haibi yai adum matungdadi sigumba thawdoksi atopa family da aduga atopa lekai da atopa mafam da tawwa phatte masi kanano haidusu within short period yam thuna kanana karidamta tawbano dusu singto hani Amaram the Singamay the Pokai gave a bomba to Manipur College get the Mita Yankai Haiga Singa Makongi, Kongbal Mataidani. Bomb Pokai gave a Todo Adu Aso Panamata the Yauki de Mafam Aduda, Singamay police officer Yauna, police team Laktun Yangson K, Bomadu, Pokai Matung Manipur police bomb Scott Laktuna, Makat and the Tibu Humakitaboxu, Chataki. Pokai gave a bombadu, Splinter Yaudaba, Yamna Kanba, Sakti Laba, Aidini Haidi. Bomb Pokhari Basinga, Chinkong Aduki Matakta, Assam Rifles Kip was Samasu, Lady Bani. Panbayabadinga say India Pumada, Ninka Tambagan Sing Taram, Pangtok Naribasi, Manipuri Oinadi, Lalolov Singna, Boycott Taubakalina, Zenin Strike, Kauribani. Nakalamuram the bomb Pokai and Batodo Adabu, Yandev Fong Doctor Singa Mai Singa Maka, when I'm Leraki. Mera pai bi masung laikai miamna wakan ifam pamkre singjami singa maka wenam lereki leisem lol maruf community hall da pamkiba wakan ifam maduda merekta bom pokhayan ma yaningde aikoi santi pa mi haina iba placard sing sijunaki asingama thawang se amuhan thokan bigan haina so wakan ifam madrasa yakibi amana impact news na fongdoraki Manak na leiba anaba ma nungtigi walking chajabani ma singa si kanu wandhadana khoi mam na ma kanu tawi khoi laikan na haita ko thengna ba mina aduna sumaina mi kungna ta ba mafamda bom pokai ba khoi ta singna pamjade si 15 August ki numit kumba aduga mamang da su 26 January gi republic gi sugum ba thokdok ta dum bom pokai ba se thokdok se anirak sure mi kungna taba jaga da bom pokai ba khoi pamjade santi leina hingba khoi pamjai micham ma khoi da bom pokai raga khoi da awa ba chaitheng nang ba se khoi ta sengna sungpam pamjade ngasi Bharkaning Tamanumin Independence Day ga mari lenena aina thingkraba coordination committee korkom na kaukiba jenen strike na mausagi punsi da sauna kaiba pikre jenen strike asina maram oiraga Imphal city ga sobalambi singda lanai gari khara sarpanatana passenger puba gari singamat sena khidre city asiga soba laloliti ki mafam sing khwaram kaithel haina khangdariba ima kaithel ahum pauna kaithel amasung thangal kaithel gi dukan sing amata thong hana khide jenen strike asiga mari lena paunda ba thaudok sing thoktana ba Imphal city ka koibada security force sing akan ba sing thorang sing lokhat ki Hausi matang swaida break amatung laujage Manipur ma di malinga tongan tongan ba ipaw singal lone na koi break ta yamna thuna hanjarake impact news bo main ta dalebiko Special course Hauzaragani, Department of Agriculture and Directorate of Rural Development and Panchayati Raj ki Progress Assistant Village Level Worker Office Assistant cum Computer Operator LTC Village Extension Worker Field Assistant ki Special course Hauzaragani. Class Haubagi numit August ki tangani thoi nungthil gi pung 3 dagi pung 5 ga minute 9 faubani akupa marol gi damak Proactive Academic Wakatil Imphal the contact to view. Forest Guard launabagi aiba changing idama special course Hauzaragani. General knowledge English Maths and Science special emphasis pizagani August ki tangani thoi dagi class haugani class ki matam ayuki pung 3 makhai dagi 9 faubani akupa marol gi damak Proactive Academic Wakatil Imphal the contact to view. Yumanungi application ki mapung phaba solution pir ba Durasign G6 sizanabiu. Durasign asi Tata BlueScope Steel Limited ki flagship retail brand ni. Durasign liner ki khudong chaba sing di yumanungi amasung mapan ki application ki khwaidagi yangba phanglang kupnaba. Yan thaba siling amasung phaklang khaidokna bagi irai laiba solution pi. Panel sing ado phaiba amadi chap yunga mai kai install to bayai. Durasign Tata BlueScope Steel. Break matung da taran muksari hosi makhada ba pauda ngasi lebak asina humudra suba Independence Day harau te yamna fangthokli Prime Minister Narendra Modi na Red Fort masu ahum gi firal pahelaba matungda wangaladuna India masa koti sama kunmanga made mapalam da laikraba India masa singda India gi humbutara suba Independence Day gi epapauzil pi ki bakalunena mahak na haiki bada mahaki government asina misam miyam gi punsibo awan ma punsi mahing ama purak na bagi pandam thamli loinana mahaki government asina sahi ani asida mai pana pangthoki ba thabak tharom kaya gi matang da paladuna wangang ki ba loinana tungda hena phajana thabak paikat na bagi matang da su sanduk na haiki
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯏꯟꯗꯤꯌꯥꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯂꯥꯛ ꯃꯥꯌꯣꯛꯅꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯣꯇꯤ 125ꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ. अगर स्वराज बलिदान के बिना नहीं मिला है तो स्वराज भी त्याग के बिना, पुरुषार्थ के बिना, पराक्रम के बिना, समर्पण के बिना, अनुशासन के बिना संभव नहीं होता है. और इसलिए 125 करोड़ देशवासियों के स्वराज्य के संकल्प को आगे बढ़ाने के लिए अपनी अपनी विशेष जिम्मेवारियों की ओर प्रतिबद्धता से आगे बढ़ना हो. मणिपुर अस्फा थमजिनबगी मायोक्ता सारा हेनबगी खोंजंग तोक्तुना पॉलिटिक्स ता खोंगदारगनी हाइना फिरब लौख्रबी इरोम सनु शर्मिलाना असुम्बा अमसुंग शांति पुरपगी लंबीदा मियंग थमलकपा असिदा मतेंग पांगबिरखिबा पुनमपु थागतपा फोंदोरकली लोनना था असिगी कुलुमदोइदा सथगदोरिबा प्रोसीडिंग असिगी मतुंग इना मखा ताना अस्फागी मायोक्ता खोंजंग संगसनगनी हाइनासु महांगना मखा ताखि. International Red Cross Society Manipur Sector Ukhrul gi Naga People's Movement for Human Rights amasung Senapati ki Central Home na Barton tawbirakhiba amasung Jenims ta laktuna mahakpu pungning thawgat pikhiba singbusu thagatpa phongdokpa galunana matung tarakpa magi khongjang kaya adasu mateng pangbirakani haibagi thajaba thamli haina Sarmilana Cherulamada phongdorakli. Joint Committee on Inland Permit System GCLPS ki miyang makhada kaisampat laimazam laikai Community Hall da Khutang Sarai henbagi khongjang sangsilakpa masiga thana numit 16 mapung fare. Ngasi 16 suba numita kaisampat laimazam laikai mera paibi ki mihut singna Sarai henbagi khongjang sangsinki. Manipur dagi ILP sanahalo Manipur ILP sanahalo Assembly da anoba ILP bill pass tau government yakiba agreement thabak ta ontho ratana wanted laukthokpa yaningde ratana wanted laukthokpa na ihok nam thabang ngamloi haibana singba banner sing sizinaki panba yaba man Manipur da yellow me kanjanaba ILP system sanahalo haiba GCLPS ke khongjang gi saruk oina khothang sarai henbagi khongjang asi thas ke ahumdagi hauguduna tongan ba lupki mihut singa masung mahiru singna sarai henbagi khongjang asida sangsindana lakibani. Kanglaipa Communist Party KCP Red Army Day ki thoram saliba August thas ke tarahumdoida lup asege general headquarter da pangthokre hairi thoram asida Western region gi insurgency groups singi lusingba sing su sarya ki haina lona thingraba lup asing information publicity secretary member in charge S Mangal thadorpa serulabna hairi. Imphal East ki manung sanba Kairao Makting Mayale Kaida Kairao Kendra Minority Muslim Development Organization Students Kam Youth Wing gi nauna saba sang ngasi hangdokre organization asig sanglen hangdok ki thormadu dasar ya ki ba post office ki post master Muhammad Khairuddin na hai ki bada hauzi ki matamda naha amadi mairu singna lawada ba thodang asi yama chawi na weringai da afabalam sajat ngakna satuna masana masabu fana masamu fana thamduna mahi ningthina tamgadabani Masamo fana laiduna afaba miyoi oiba ngamlabadi khunai sida sakhotpa porap ngamgani amaromda Kairao Kendra Minority Muslim Development Organization laidabanina Kendra asigi miyam gi sakhot thawrang gi thabuk thorom sing paikat pada chawna mateng oirakani su haiki. Aina naharon sing amati satri singda apil tawjani badi ahad bada larigi sina tambata larigi sina tambata matam manghan dabata masa phana naba Masagi kana na ba ma dele ba ki mixed program ba ki damata sara ko na bada mai mention ba darkar lai ai koi na train tawna sai go ba ki bakha damak tawgar ga so minimum ai koi ki health ki damak ai koi ki acha phana ba ki damak exercise games makhala ba de koi sara ba darkar lai ko ki batam Maya Imphal gi manung sana komla khongda khana senaba ki thaudokta khana senaba ki thaudokni haiba amada Havildar Ram Koba Amana Nifanitu Subasam Rifles ki Rifle Male Bhimsen Sutarbo Nomina Kaftan Hatkre Todo Singarang Midang Toki Bani Hairi Vanga Ida Labor Hospital da Rifleman Bhimsen Bo Pukatpada Siri Haina declare Tokre Laivasig Ahanba Bio CNG Project Ngarang Nomaising Namita Pune da Hangdokre Toromadu Surface Transport Union Minister Nitin Gadkari Amasung Defense Minister Manohar Parikar na Hudoki Biofuel na Diesel import tawbada chad yankai hantalagani amasung foreign exchange tawbada chaliba senfam su hantalagani haina Gadkari na thorum adada phongdoki
लोइनना बायो CNG ना सेल संगंदबत नतना पॉल्यूशन फ्री ओहलगनी हाइना सुमखता की हारिबा प्रोजेक्ट असिना मेक इन इंडिया की इनिशिएटिव ता असोबा खोंगथांग अमा ओहलगनी हाइना सो मनोहर पारिकरना फोंदुकी हौजिक ngasinomagi basanabagi pau Rio Olympics ki mapani san phawada sanakiba event singda India gi medal amata phangmangam khidre ngarang sanakiba India gi nupa gi hockey team quarter final da Belgium gi khutta ahum amada maithiba nangkhre tennis masanadana Sana Mirza amasung Rohan Bofanana ngarang bronze medal gi damakta sanakiba mixed doubles match da Jetski team Radek Stefanik amasung Lucy Radek ki makhutta 1657 da maithiba nangkhre badminton masana da India gi Satal Queen su oriba wall number 5 Saina Nehwal wall number 61 oriba Ukraine gi Maria Yulitina gi khutta maithiba nangkhre adubu VV Sindhu amasung Kidambi Sirkanath masana asigi pre-quarter final sangkhre amana da boxing masana da India gi Manoj Kumar KG homphumari ki quarter final yauba ngamkhidre mark round 13 bauta Uzbekistan ngakpigani Uzbekistan gi Faslidian Gaivenazarov ki khutta ahum sino da maithi ki bani nupi ki marathon da OP Jesa amasung Kavita Rotna marfuma pansuwa amasung sama kunsuwa position fangduna medal list gi mapan thokre Amarda Deepa Karmakarna nupi gi ball gymnastic ki final da maithi hodana mari suba position ta horabasu Rio Olympics da India gi mot sinduna mahangna pi ke performance aduna India gi puari ama semkhre sai kulumdai khakta ngairi bi Deepa Karmakarna India gi oina gymnastic masana da Olympic da qualify oiba ahanma nupi gymnast ne ngarang mahangna lawkibas ko adudi 15.066 ne Deepana medal loba ngamdabagi leibak asigi miyamda lale haina Twitter da phongdorokiba wafambu miyamna hanjin retweet tawduna sawgatpu utki maming leraba sandaroi singdagi hauduna politician celebrity sing yauna maikai kayadagi Deepabu sawgatpagi wahai thandarakli Jawaharlal Nehru na hairamba maming leraba ahanba ningtam numit ki warul adubu miyamna amuhanna iduna Deepabu thagatpu sa phongdoknari Thasig ahum dagi tarit faba Andhra Pradesh ki Swarna Bharati Indo Stadium da pangthokiba Wako India Senior National Kickboxing Championship lisni tara taruta Manipur Kickboxing contingent na gold medal taramari silver medal ani amasung bronze medal manga fangle loina Manipur na championship asigi runners up sutarakle Manipur Kickboxing team gi achievement asida Kickboxing Association of Manipur na harau ngai basu phongdorakli Kaksing ki DSA ground da Sathariba ani Subs Division Football League ki match da TYPA Mai Pakre District Sports Association Kaksing na sinduna Sathariba tournament asigi ngasi sana ki match da TYPA na Sesubo Panjal Mari amada maithiba pi ki bani TYPA ki Panjal Mari adu Muhammad Aftaf na goal ahum san ki adu Muhammad Tahibur na goal ama sanduna sauna Mai Pa ki bani SESU Sesu ki amata ngairaba Panjal aduna pi ithoibana sanmangam ki bani Hauji Arobada Moruba Pamuna Pizari Zenon Stride Boy Konamasung Bomb Blast ki Marakta Manipur da Independence Day ki Thauram Pangthokre Independence Day ki akan masung Thaurang Marakta Singdami Singama Kongamasung Tera Kaithel da bomb ani thangna na pokhai Amasung Kodong Sada lak mai unaraba su leba asigi mi koti sama kun mangana irai lana kupan mangangoti haina Prime Minister Modi na kumputara sobaning tam ngi ke thona